Conor McGregor adugumlaba aikhoigi nakongda tatana taliba lamba leitraba pesa power amadi khudum chanba ngamlaroidaba adugumlaba thawai amagi maming amani haibada haimanba tholi Dublin gi street tagi octagon fawa lakhiba McGregor gi lambi asini maki ninganadaba self determination amadi unparalleled charisma nani haibada haimanba tholo Telidos Manipur na mayambu taramna okchari ngasigi video sida combat sports history da most iconic figure ama oiriba Conor McGregor gi punsi wari amadi kamdauna combat sports da mai pakwa ma oiki haibani singba kya ama puduna lakchari meeting amutang tabi Adubu Matou Karamna Conor McGregor na mayamdagi mikok thongduna leiba ngamyo Conor gi life story gi horokpa thangakta amuktang maning handuni yinse. Conor Anthony McGregor 14 July 1988 ta Ireland gi Dublin da leiva khungang Kremlin da pokki machin manau ahumgi manungda khwaidagi iton bani. Conor gi imung asi working class ki family ama oiramki amadi maki mapa Tony McGregor taxi driver ama oiramki aduga mama Margaret na imung manunging sinduna lerki. Hek piklingai dagi hauna Conor na sport ta maruina soccer da thawai yaurki amadi makhoi gi local club Lords Celtic ta sanaba horki adubu myoiba amagi masagi apama karino haina khanglakpa mikup adudi kananasu thingma ngamloi matau asumna Conor gi pukning gi apamba combat sports adugi maiki romda changsilani masagi chahi taragani tu surpu matamda Kremlin da leiba local boxing club amada sanaba horani Maki talent amadi fighting skill adubudi hek piklingai digi miyamna sakangnaba hauki adubu Conor gi chil chawba personality aduna henadum thawan michakum lamna nganba hauki adubu talent lei haiduna su McGregor gi journey asisu araiba amadi oinmkide mahakna school thatoklabagi matungda plumber ama oina thabak tawba hauki hingnabagi damak awaba kya ama acho apik khaidana thabak kya tawba hauki adubu naha oiriba McGregor na khanglai masigi lambi asidi maki natte haiba 2006 ta Conor McGregor gi family Dublin gi Lucan haiba mafam atuda yum honglaki mafam asidaki maki ahanba mixed martial art MMA gi maru adu hunki mafam asida ihan hanba oina future gi UFC fighter Chom Iganga thengnaki matau asumna makoi ani na punna mixed martial art gi training tawba hauki Conor gi boxing dagi MMA da olakpagi transition matam adu yamna awaba matam ama haibdu oiki training gi damakta senthungi awaba ama haibdu oiki maki financial support asi social welfare dagi lakpa khara aduna yana naba honaki adubu Conor gi leizabi energy amadi talent adumadi mahakna MMA gi training da pull up honaki mahakki MMA career asida mahakna nomda pung nipan fawa training tawba yauki matam asimak Conor gi maki sports da pipa commitment amadi khang kanbagi asengba taste amani haibia McGregor gi ahanba professional MMA asi March 2008 masagi chahi kun surakpada debut tawki ahawa match da khajik ningba kaikiba amadi fight taruk ki manungda anirak mighty kravasu McGregor gi dedication adumadi hanba leikite masigi matung Dublin da leiba straight blast gym da coach John Kavanagh makada training tawba hawrani makeup asidagi Conor gi career da maikei amada lakwa hawrani MMA gi coach Kavanagh gi guidance makada McGregor na mathang fight kya da mai pakwa hawrani mathang case warriors featherweight amadi lightweight ki champions oiba ngamlaki asigumlaba mahaki yamna impressive oiraba performance sing aduna aikoina UFC haiduna khangnariba ultimate fighting championship ki meeting sangba hawrani asumna 2013 da Conor McGregor na multi-fight contract ama UFC ga sign tawnaki April gi tang taro 2013 da McGregor na ihan hanbo oina UFC da debut tawki match asimang miyam gi yamna pukning chingsinkiba match ama haibdu oiki maki opponent Marcus Grimesu first round da knockout pituna knockout of the night bonus phangba ngamki masigi victory asina McGregor gi atugumnaba stardom gi ahanba khongthang haibdu oiki mathangi fight kya da mahakna fazarba performance kya piduna lamba leitraba fighter amadi master showman oiba ngamki Conor gi khwaidigi iconic oiba fight adudi December tang taragni 2015 da oiki
Numit asida mahakna Joe Aldoga UFC Featherweight Championship ta thingainaki. Numit asida ni McGregor na Aldo bu sutmatagi second taraga homloida knockout piduna UFC gi history da khwaidagi thuna knockout piba ngamkhiba sanare am oiki. Masigi victory asina McGregor gi status asibu UFC gi history da legend ama oina nungda haktuna thamki. Mahaki success asi featherweight khakna aroiba oikiramde. 2016 gi November tang taragani thuida McGregor na Eddie Alvarez bu mighty bapituna UFC lightweight ki champion oiduna UFC gi history da ihan hanba oina titles ani weight category ani da phangwa ngamba fighter ama oiba ngamki. Asumna Conor McGregor gi influence asi octagon dagi hendoktuna maki lifestyle aduna global icon amasu oiba ngamki. Magna makal kya gi business hangdokki. Maki whiskey brand proper number 12 2018 da launch tawkrabagi matungda yamna chawna success oibasu ngamki. Asigumna ba maki business ta fighter amagumna thawai yauksinba aduna maki net worth yamna chawna contribute tawki. 2024 March pawgi oina Conor McGregor gi estimated net worth asi chawna $200 million oiduna khwaidagi paisa paiba athlete singi manung chenbasu ngamki. Mahaki asuk chin khraba career gi routine asigi mathakta McGregor na maki family bu aduki matik maru oina khate. Maki fiancé D Devlin ga 2008 gi maki horko matamdagi awanungai kya saruk yaminaduna leibina akhi. Couple asigi angang mari sulere maming Conor Jr., Croya, Ryan amadi McGregor na yama toina miyam tinba matamda asumna hai. Maki career asigi mai pakpa asida D Devlin gi support yamna fangki haina. Family bu McGregor na maki thamoina thamduna magna toina family life ki moments kya social media da su share tawi. Masida maki ringda uba hingsa yaitamlaba saktam adu nattaba thotna warba punsig maiki adumasu utle. Matang asida Irish boxer Conor McGregor na asumna maki wife D Devlin gi maramda haiki. Dublin dagi 30 miles thapna leiba rented apartment amada thabak ama phawba tawduna makhoi anina 2008 gi leminarki. Aina thabak ama ta tawrki de maramdi aina matam chupada training tawduna lerki. Miyamna sakangnaba misak ama oiba haibasi aigi achoba manglan ama haibdu oiraki. Mahakna aibu thajai amadi financial hardship leiduna su mahakna aibu athlete amana chagdaba diet adu phawa pijanaba kana honaduna laki. Mahakna matam chupada aibu thauna happy amadi care tawiduna laki. Aina training loiraba matungda yamna chokthana yumda lakpu khuding mahakna aibu thauna happy amadi asuna tatana haibi. Conor McGregor aina nangu thajai amadi nang soidana ngamgani haina. Haujikti aina $1 million kya ama tan sungamle amadi miyoi lising kya gi mamangda aina fight suto. Ngasidi aina leningbwa car firol amadi yum leiba ngamle adubu ngasi phawba mahakna karigumba amata aigi iphamda hangkiba leiki. Adubu mahaksi khwaidagi phaba amadi tangba posak adu deserve tawi. Matam leiba kibikta mahakna aigi damakta lepi amadi aina su mahaki damakta kudimak tawba ngamkani. Mahakna aibu kaidawngda mai khwaloi amadi aibu naitum sutahal. Conor McGregor na MMA da piriba ithil asidi kakningai yaudraba wapam amani habita hamin mathok. Mahaki haisinglaba fight extraordinary skill sing asina sport asida anoba mahau amasu hapchille. Somna mahaku nungsiba natraga tukucharabasu McGregor influence asidi yamna thina chawkre. Mahaki legacy asidi championship natragana record khak thambadu natre. Mahakna anoba MMA fighter kya amagi inspiration oire amati MMA bu anoba sport ki status amada thammasu ngamale. Dublin gi piklaba khungang amada poka nupa macha amagi manglandagi ngasidi global superstar amasu oiba ngamle. Mahaki journey asidi yamna remarkable oiba ambition amagi wari khangba kanba amadi willpower atubu utli. Haujik phawba mahakna lepolitana headlines oinariba asinadi takle madudi Conor McGregor wari asi loigadaba yamna watli haiba.